Manipur Police Department DSP oiramba Khongjang Santi Kumar ngasi namit jungba adwaida singchamai NRL pammanakta leiba mayamda masanupa thokpa amana nongmaina kaplambadagi sire mabu kaplamba masanupa adusu masa mathanta kapsalaga sijakhre haire ngasi lamlong bazarda ima event mayamna sangai festival tawba yaningde aikhoige hak hana piyu national highway free oihallo aduga sangai festival pangthokpiyo haina lambida yamlaba miyam thoraktuna laukhre security force na lambi thatpadagi maphamada phamduna protest tawkhre haire Nakalamoromda Imphal East District Police ki DSP amadi IDP protester singna phajinkhre phajiloba constable amadi thadokkhre haire Pauna Bazar the grocery ki Godown ama mai chakhre fire brigade na mai kanbang amaure hari compensation pi dabagi akanba wafam thamlakle National Highway 102A tadubi ukhulambi pakthokpada sohan khraba lammapu singna compensation pi drabadi akanba khongjang sangsilagani haina lammapu singna phongdorakle lambi asi sembada lamsoklaba singna punsilaga semba phaibung area land owners association na phaibung khun ahum phaibung kholen phaibung khunau amasung phaibung lawar gi lammapu singna karigumba compensation pi drabadi akanba khongjang sangsilagani haike lambi asi sembada sohan khraba lammapu kuntra Houjik Power compensation PB dana leiri makoina compensation adu sahi kuntra hena ngairakre hari khunja singna hai makoina hana leramba PWD gi lambi asida pakthok chawthoknaba proposal tawki adumoina mak anauba lambi oina kaktuna hena phaba lambi ama semnaba tak changselakhe adubu yung kaya sokhan ki loinana lambi asi sembada soklaba singda matik chana compensation pigani haina phongdokhiba laikhre sahi ahum yaukraba phawbada Houjiksu compensation amata pibidana leiri press da thadroppa cherol amana hai khun ahum asigi khunja singi pifam thopa compensation pi dabana democratic oiba khongjang sangsinba natana atai lambi leite haire makoina haijaba asi tabi drabadi sahi asigi December taragi matungdagi khongjang sangsilagani haike kiara hana haijaraba phawbada NSIDCL amasung madi lenaba authority singna wafam asi namsinduna thambaga loinana haijaba wafam asi tabidana leire soklaba lamsing asigi mapu singna NSIDCL amasung district administration da August 13 da se ikhre August 19 da senapati gi oina matam koina pithoktana leiraklaba land compensation gi senfam yenthokhe soklaba lammapu singi wafam adu sawgatladuna desi senapati da pisin-khe memorandum aduda 5 Khulen ge chairman KS Pani 5 Khunau ge chairman S recover amasung Lawar 5 ge chairman B Kersan yauna sathakhe masiga manaba copy SDO Chilibai 5 general manager NSIDCL amasung deputy commissioner da se iduna khanghan ki hairi masida karigumba company na taga district administration na paukhum piraktrabade lam loisinbada soklaba singna December 10 gi matungdagi makhal kaya gi khongjang changsalagani haike Phayengda Yungangi factory Toromba Ani police the Sinakhre Hari Imphal West ki Phayengda Hakjang Suningai Oiba chemical Siznaraga Yungangi factory Toromba ni haiba mi ani pharaga police the Sinakhre Hari Phayengge apunba nupi lupki secretary ki Mumbi Devi ge Zerol Amana Hai Yungangi factory adubu Toromba Lamphel supermarket tagi asem audit amasung Phayeng awang lekai dagi Khongjang kanta anibu khunja singna pharaga police the Sinakhibani Hari Chhattisgarh Madhya Pradesh border the Maoist singa nongai kapna bada MP ki police officer am sire Chhattisgarh Madhya Pradesh border the thokiba miyoi singa nongai kapna bagi thodo amada Madhya Pradesh tagi police inspector am sikhre haina senior official amana phongdokhre Inspector General of Police Abhishek Sandiliana phongdokpagi matungina nongai kapna bagi thodo adu ngarang Chhattisgarh ge Rajnandagaon district ki Bortalap area ga thangnana leba Madhya Pradesh ki Balgat district ki Kangora forest the thokibane mahana hai ki Maoist sing leire haba pau phangbadagi state ani sidagi security personnel singna forest area aduda apunba operation ama chathakhe operation chatharingai duda Maoist singna nomai kapsalakpadagi security personnel singna handuna kapna khe haina phongdokladuna IGP na hai ki nakalani gi marakta kapduna
Madhya Pradesh Police की अखनब एंटी नक्सा यूनिट ओरिबा होक फोर्स की इंस्पेक्टर आशीष शर्मा सोखी सोकलब शर्मा हेलीकॉप्टर ना छत्तीसगढ़ की दोंगारगढ़ दलेबा हॉस्पिटल अमद पोखी अदबो लाइकन अबंगमदना सीखी हाइन फोंदोकलदुना महाना हाइकी हौजिकसु एरिया अदुदा मखाताना ऑपरेशन चथदी मरा असिदा इंस्पेक्टर शर्मा ना लेखिदबदा मध्य प्रदेश की चीफ मिनिस्टर मोहन यादव ना थमोइसोना नुंगाइतब फोंदोखिबगा लोइनना रूल्स की मतुंगिना महाके इमुंगी मियोय अमदा गवर्नमेंट की थबा अमा पीरगनि हाना फोंदोखरे थौदो असिना यूनियन होम मिनिस्टर अमित शाह की लुसिंग मखादा नक्सलिज्म की मायोक्ता गवर्नमेंट ना लौखलिबा थबक अपनबा थोखनबा ngamloi hainasu mahanga phongdokhe नेपाल की खा थंग सरुक्ता अमुक उंखनबद यामद्रबद मियोय तरा सोकले कर्फ्यू थमख्रे हरी इंडिया का लोनब नेपाल की बारा डिस्ट्रिक्ट सगोल से नुमिता जेनजी नहा सिंह प्राइम मिनिस्टर फमदगी लौथोखरब केपी शर्मा ओली की पार्टी की मेंबर सिंगा मरक्ता खुथोंगनबद यामद्रबद मियोय तरा सोक्तुना नौना उंखनब थोखरे अमसुंग फिबम लाक्सिनब अथॉरिटी सिंगना कर्फ्यू थमख्रे बारा डिस्ट्रिक्ट की सिमारा सोक्ता उंखनब हैंगत की ओली की कम्युनिस्ट पार्टी ऑफ नेपाल यूनिफाइड मार्क्सिस्ट लेनिनिस्ट CPM UML खुद थोना खरबमतुंग नोंमा लेरग नाहोंगना उंखनब थोलखे यमसकसन नुमित की खुद थोंगनबगी थौदोक सिंगे मतांगदा मखोयगी वाकत्ता ममिंग पनबा मियोयसिंग फादे हायना पुलिस बु मरान सीखरे हायना काठमांडू पोस्टना हाइखे अयुक पुंग 13 प्रोटेस्टर सिंग सिमरा सोक्ता तिनखी बरादा मियांगी पुंसी अमसुंग लंथुम मांगबगी थौदोक थोक्तनबा लोकल एडमिनिस्ट्रेशन नुंगथिल पुंग अमदगी निपान फाउबा कर्फ्यू थमखे अदमोइनमक प्रोहिबिटरी ऑर्डर नेक्थिना चनबा ngamkhide lambi singda demonstrator sing masing hengalaki amasung police ka khutthonaba horake protester singna curfew thugaibadagi amasung makha tana sangsilakpadagi authority singna tear gas canister taruk amasung aerial fire drone ani kapki haina news portal cover hub na haiki protester singna security force singda nung singsu thongki police person taruk soki jenji protester mari su soki haina खबर हमना हाइकी तोंगानबा थौदो अमदा सिमरा बाजार दा जेनजी डेमोन्स्ट्रेटर सिंगना पुलिस बिट अमा मैचाकी हाइना न्यूज पोर्टल ना मखाताना हाइकी 13 सुबह सही चादा येक्तुना थमलंबा कंगलागी लाइसिंग निंगथिना प्रिजर्व तौहौद्रबदि मांगखिबा याय हाइना आरके निमायना फोंदोखरे मतम अमदा निंगथौ पानबा लेबा अमा ओइरंबा मणिपुर ना मतमदुगी 13 सुबह सही चादा येक्तुना थमलंबा कंगलागी लाइसिंग असि मतम चाना अनौबा टेक्नोलॉजी सिजनदुना निंगथिना प्रिजर्व तौहौद्रबदि मांगखिबा याय हाइना ngase मणिपुर सरकार की डायरेक्टरेट ऑफ आर्ट एंड कल्चर डिपार्टमेंट सिंदुना निटापा चुथेक्ता लेबा स्टेट सेंट्रल लाइब्रेरी हॉल दा पांगथोखिबा नोमगे ओइबा वर्कशॉप द चीफ गेस्ट ओइखिबा रिटायर्ड IAS आरके निमायना फोंदोखरे अरिबा मतमगे लाइरिक अयेकपा लाइसिंग निंगथिना प्रिजर्व तौदुना थमनबगी मतंगदा पांगथोखिबा वर्कशॉप अदुदा रिटायर्ड IAS आरके निमायना मखा ताना हाइखिबदा अरिबा मतमगे manuscript sing ase record sing ase se amasung phida iba yekpa ngakta oina tawbana polam sing ase anoba technology sijinaduna nengthina preserve tawhodrapadi masigi art leiroi maharaja pamhaiba matamge ariba record sing khomjenduna nengthina thamjana bohona si hana phongdokhe workshop ase gamari lenana National Archive of India ge Deputy Director Naurojam Rajuna haikibada houjiki matamda ariba record sing nengthina preserve tawduna thamnaba digital and physical record management of India na thabak paikhatpa haure ariba matamge record sing amasung manuscript sing kanagumba miyoi sing thamjanba leiragadi madu puthokpiduna safe guarantee oina thamnaba hona si haike